Manipuri Welfare Society Dolu Division na Jerebam gi Vidyanagar Sports Complex ta Lanjen na leidiba inmate sing da nongmada changdaba yadraba polam sing tengbang khrei tengbang khongchat da society asigi President N Chandra Mohan, Secretary S Kishore Kumar Singha, Vice President Singh Mokhon Singha amadi Anil Kumar Singha, Advisor Singh Hemendra Singha amadi RK Sanatomba Singha ga loinana atay member sing su saruk yakhi. Society asigi President N Chandra Mohan Singha na tengbang khutsin abadu da phongdokhibada Lanjen na Relief Camp ta Changjafam Lauduna Ladiba Angang Macha Singh Imaibel Singh Oiriba Piba Masi Yengbada Aduki Matik Thamoi Soktingai Oi Maramasina Society Asigi Maikei Digi Inmate Singh Damak Ana Ayeki Oiba Hidak Langta Kaya Sumating Pinaba Honaragani Haina Sufongdoke Samrapa wari akhoi na lakcha base akhoi gi dholai se actually de akhoi lam jam na chawba area di nate akhoi area se jam na pik na apik pa area ni akhoi gi se jamna di thap taba adu so yaina na tabani na ko lam je akhoi gi khun tarit tara rom lei jam pik apik ba khun ni akhoi na semjari ba akhoi unit se akhoi association je maduna akhoi gi agi akhoi gi lehori ba oja guru singh sina ima inon singh sina ibadi jamna thawai jauna makhoi akhoi sida chalu da ba jade adi jiri da awana tariba mi sing ja khun ngam jaba khara da orsu piru da ba jade hai ba saruk tagi akhoi na makhoi gi jathang ijaraga Manipuri Welfare Society na mase thau kana thau oina akhoi na pangthok se bani adana mayam punamak akhoi asa tawje asigi relief camp ta leiriba mayam punamak se abidi asina penmi duna na da jektaba oina leibiba aduga jamna thunamak makhoi mayum da hanjan mangam bagi aina ishori mafam da nijabaga asa sigida aina sum potha jare ngasigi di oin mayam punamak asi camp asida leibiri ba oja guru singh mayam punamak koina khodamjari akoina lakchari base Manipuri Welfare Society aiba sanstha adugi maigi digi lakchabani aduna akoi karigumba marang kaina karigumba purak pasun namde Purei ba khara sina mayam na penbi na bai na ina khub lona jari mayam gi mafam da akhoi na matung da ojar gi awan nuai da akhoi matam khunimak da saruk yajani akhoi wari phauna raga kari awat apa leiba tung da akhoi mendok mijin tauna si ngasi gi akhoi na purei ba sina potha pholoi na lokshin biwai na aina mayam na chingna bi dana lokshin biwai na amuka hai jari